ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯆꯔꯥꯝ ꯆꯗꯠꯅꯕ ꯄꯣꯛꯂꯤꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯍꯦꯟꯅ ꯄꯨꯟꯗꯒꯤ ꯎꯏ ꯎꯏ ꯂꯥꯎꯅ ꯏꯪꯂꯕ ꯏꯁꯤꯡꯗꯨ ꯈꯨꯖꯥꯏ ꯑꯅꯤꯗꯤ ꯊꯛꯆꯤꯜꯂꯕꯅꯤ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯅꯤꯗꯨꯅ ꯈꯧꯔꯤꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗꯗꯤ ꯆꯤꯛ ꯆꯤꯛ ꯂꯥꯎꯏ ꯄꯨꯛꯇ ꯍꯦꯛ ꯇꯥꯈꯤꯕꯒ꯫ ꯑꯌꯤꯡꯕ ꯏꯁꯤꯡꯗꯨꯅ ꯄꯨꯟꯒꯤꯒ ꯑꯣꯏꯔꯦ ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯤ ꯄꯣꯛꯇ꯭ꯔꯦ ꯁꯅꯥꯇꯝꯐꯥ꯫ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯒꯤ ꯃꯌꯥꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡ ꯄꯨꯝꯕ ꯐꯗꯨꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯄꯣꯊꯥꯕ ꯍꯩꯇꯕꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨꯗꯨꯅ ꯇꯥꯟꯊꯥ ꯑꯃ ꯅꯥꯏꯔꯤ꯫ ꯃꯅꯦ ꯂꯥꯏꯖꯗꯤ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ, ꯍꯜꯂꯛꯇꯧꯕꯁꯨ ꯐꯅꯗꯤ ꯋꯥꯠꯂꯤ꯫ ꯈꯨꯗꯛꯇ ꯍꯦꯛ ꯌꯧꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯦꯛ ꯍꯜꯂꯛꯄ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯋꯥꯆꯥꯟꯅꯔꯨꯕꯗ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯈ꯭ꯔꯦ ꯁꯅꯥꯇꯝꯐꯥꯗꯤ꯫ ꯁꯅꯥꯇꯝꯐꯥꯗꯨ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤ, ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ꯫ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯨ ꯍꯣꯜꯂꯛꯏ, ꯈꯨꯖꯤꯟꯁꯨ ꯆꯧꯕ ꯅꯠꯇꯦ꯫ ꯍꯣꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯕ ꯅꯠꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯂꯤ꯫ ꯈꯧꯔꯤ ꯆꯔꯝꯗ ꯅꯠꯇꯅ ꯃꯁꯥ ꯄꯨꯝꯕ ꯍꯀꯠꯆꯕ ꯐꯥꯎꯏ꯫ ꯍꯣꯠꯂꯒ ꯐꯒꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯠꯂ ꯍꯣꯠꯂꯒ ꯍꯦꯟꯅ ꯃꯁꯥꯗ ꯍꯀꯠꯆꯕ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯍꯀꯠꯆꯕꯅ ꯑꯣꯟꯊꯣꯛꯄ ꯌꯦꯡꯍꯩꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯒꯤ ꯍꯧꯔꯒ ꯃꯊꯥ ꯃꯊꯥ ꯄꯣꯝꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯧꯔꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕ ꯃꯥꯔꯒ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯌꯨꯝꯗꯨꯗ ꯂꯩꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯌꯦꯡꯉꯤ, ꯄꯥꯈꯠꯄ ꯑꯃꯁꯨ ꯐꯥꯎꯔꯤ꯫ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂ ꯃꯥꯜꯂꯦ, ꯃꯥꯏ ꯃꯤꯠꯁꯦ ꯈꯨꯕꯤ ꯈꯨꯕꯤꯃꯨꯛ ꯆꯥꯎꯅ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯄꯣꯝꯕꯤꯁꯦ꯫ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯁꯅꯥꯇꯝꯐꯥ ꯇꯧꯐꯝ ꯈꯪꯗꯦ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯕꯗ꯫ ꯍꯀꯠꯆꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯇꯤꯂꯥꯏ ꯈꯣꯝꯕꯤꯅ ꯃꯊꯥ ꯃꯊꯥ ꯄꯣꯝꯕꯒꯨꯝ꯫ ꯑꯁꯨꯝꯅ ꯍꯀꯠꯆꯕ ꯈꯣꯠꯂꯛꯄꯗ ꯃꯥꯅ ꯃꯌꯨꯝ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝꯗ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯂꯥꯌꯦꯡꯈꯤꯕ ꯂꯥꯏꯋꯥ ꯈꯪꯕꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯃꯕꯦꯟ ꯑꯃꯅ ꯍꯀꯠꯆꯕ ꯐꯅꯕ ꯂꯥꯏꯋꯥ ꯑꯃ ꯇꯥꯛꯄꯤꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯥꯏꯋꯥꯗꯨ ꯆꯥꯛꯈꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯥꯏ ꯄꯨꯟꯗꯒꯤ ꯀꯜꯂꯒ ꯃꯗꯨꯗ ꯑꯍꯜꯗꯨꯅ ꯇꯥꯛꯄ ꯂꯥꯏꯋꯥꯗꯨ ꯁꯣꯟ ꯏꯁꯤꯡꯗꯨ ꯊꯛꯆꯤꯜꯂꯤ꯫ ꯏꯁꯤꯡꯗꯨ ꯊꯛꯄꯒ ꯃꯁꯥꯗ ꯐꯥꯎꯔꯝꯕ ꯍꯀꯠꯆꯕ ꯑꯗꯨꯕꯨꯗꯤ ꯐꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯄꯣꯝꯕꯗꯨꯗꯤ ꯍꯟꯊꯔꯝꯗꯦ꯫ ꯃꯁꯥꯗꯨ ꯅꯦ ꯍꯦꯛ ꯇꯥꯏ ꯁꯅꯥꯇꯝꯐꯥ, ꯍꯀꯠꯆꯕꯗꯨ ꯐꯈꯤꯕꯗ꯫ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯍꯣꯠꯄꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯏꯁꯤꯡꯗꯁꯨ ꯀꯨꯝꯅꯗꯦ, ꯅꯣꯡ ꯆꯣꯠꯂꯨꯕꯗꯨꯒꯤꯔꯥ ꯑꯩꯅ ꯍꯀꯠꯆꯔꯤꯕꯁꯦ? ꯃꯗꯨꯁꯨ ꯅꯠꯇꯦ ꯑꯩꯒꯤꯁꯤ, ꯑꯣ ꯈꯣꯡꯂꯝꯅꯥꯛꯇ ꯂꯦꯞꯂꯨꯕꯗꯨꯒꯤꯔꯥ? ꯑꯩꯗꯤ ꯈꯣꯡꯕꯥꯟ ꯂꯨꯛꯄꯥꯟ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ, ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯄꯛꯅꯔꯛꯇꯕꯅꯤꯀꯣ꯫ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ, ꯏ ꯅꯨꯡꯁꯤꯠ ꯐꯠꯇꯕ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯕ ꯇꯥꯏ꯫ ꯑꯗꯨꯅꯅꯤ ꯑꯩ ꯏꯁꯤꯡꯒ ꯀꯌꯥ ꯄꯛꯅꯗꯦ, ꯑꯗꯨꯕꯨ ꯏꯁꯤꯡꯗꯤ ꯄꯥꯝꯖꯈ꯭ꯔꯕ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯃꯤꯒ ꯃꯤꯃꯥꯟꯅꯗꯕ ꯂꯥꯏꯕꯛꯁꯦ ꯑꯩꯒꯤ ꯏꯄꯣꯛꯀꯤꯅꯤ ꯃꯍꯤꯗ ꯌꯥꯎꯔꯛꯂꯕ꯫ ꯃꯆꯤꯟꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯇ ꯉꯥꯡꯉꯤ꯫ ꯍꯀꯠꯆꯕꯗꯨ ꯐꯕꯗꯒꯤꯗꯤ ꯇꯨꯝꯁꯤꯜꯂꯔꯣꯏꯒꯦ ꯈꯜꯂꯤ꯫ ꯇꯨꯝꯕ ꯇꯥꯔꯕꯁꯨ ꯃꯅꯦꯅ ꯃꯪꯗꯒꯤ ꯀꯥꯔꯛꯂꯒ ꯇꯨꯝꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯃꯆꯤ ꯑꯃꯗ ꯃꯁꯥꯗꯨ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯐꯝꯂꯒ ꯂꯩ꯫ ꯃꯅꯦ ꯉꯥꯏꯅ ꯉꯥꯏꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯂꯣꯏ ꯊꯥꯈꯤꯕ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯁꯤꯡꯗꯨꯒꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯆꯩꯔꯥꯛ ꯀꯔꯤꯒꯤ ꯄꯤꯔꯤ? ꯉꯁꯤꯒꯤ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯝꯕ ꯐꯤꯚꯝꯗ ꯃꯈꯣꯏꯁꯤꯡꯗꯨ ꯂꯩꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗꯦ꯫
ꯃꯊꯟꯇ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯐ ꯅꯨꯡꯉꯥꯏꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡꯗꯨꯗ ꯁꯥꯒꯣꯟꯅꯔꯝꯂꯣꯏ ꯈꯪꯏ꯫ ꯁꯅꯥ ꯇꯝꯐꯥ ꯈꯟꯖꯤꯜꯂꯨꯕꯗ ꯋꯥꯈꯜꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯆꯥꯎꯔꯦꯟꯕꯨ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯅꯧ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯆꯥꯏꯔꯦꯟꯗ ꯂꯣꯏ ꯊꯥꯈꯤꯕ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯈꯤꯕ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ꯫ ꯍꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯇꯣꯂꯦꯟꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯅꯥꯖꯥꯎꯕ ꯌꯦꯡꯂꯒ, "ꯑꯉꯝꯕ, ꯑꯩꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯂꯕ ꯅꯧ ꯅꯨꯡꯁꯤꯠꯀꯤ ꯃꯌꯥꯏꯕꯨ ꯊꯦꯝꯖꯤꯟꯕ ꯉꯝꯕ, ꯏꯄꯥꯛ ꯏꯔꯦꯟ ꯏꯔꯩ ꯀꯌꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯤꯕ ꯅꯧꯁꯤ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯤꯌꯥꯝ ꯈꯪꯅ ꯆꯩꯔꯛꯄꯤꯌꯨ ꯑꯉꯝꯕ, ꯑꯩꯕꯨ ꯂꯣꯏꯕ ꯂꯩꯃꯥꯕ, ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯂꯥꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯗꯁꯨ ꯍꯪꯒꯠꯆꯈ꯭ꯔꯕꯅꯤ"꯫ ꯁꯅꯥꯖꯥꯎꯕꯅ, "ꯂꯥꯟꯃꯤꯁꯥ ꯀꯅꯥ ꯂꯩ? ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯃꯈꯧ ꯄꯣꯡꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕꯁꯦ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯛꯎ, ꯃꯁꯥ ꯁꯥꯒꯟꯁꯤ꯫ ꯆꯥꯎꯔꯦꯟꯅ, "ꯅꯠꯇꯦ, ꯀꯦꯒꯦ ꯑꯉꯝꯕ, ꯇꯥꯛꯄꯤꯔꯤꯕ ꯌꯥꯋꯥꯗꯨ ꯅꯅꯥꯏ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ꯫ ꯑꯩ ꯏꯁꯥꯒꯤꯁꯨ ꯅꯧ ꯂꯩꯖꯩ꯫ ꯏꯁꯥꯒꯤ ꯅꯧ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯑꯩꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯨꯒꯅꯤ"꯫ ꯁꯅꯥꯖꯥꯎꯕꯅ, "ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯧ ꯑꯁꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯌꯦꯅꯈꯥꯗ ꯐꯪꯂꯤ"? "ꯅꯅꯥꯏ, ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯈꯪꯖꯗꯦ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯀꯅꯥꯅ ꯑꯩꯕꯨ ꯃꯥꯡꯅꯕ ꯆꯣꯞꯅꯕ ꯍꯥꯏꯗꯨꯅ ꯅꯧꯗꯣ ꯊꯝꯖꯤꯜꯂꯝꯕ ꯌꯥꯏ꯫ ꯆꯔꯥ 2 ꯁꯨꯅ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕ ꯂꯥꯏꯔꯕ, ꯅꯣꯡꯃꯒꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯆꯔꯥ ꯅꯣꯡꯈꯥꯡꯅꯕ ꯅꯪꯅꯁꯨ ꯀꯅꯥꯅ ꯂꯥꯏꯔꯕ ꯅꯪꯕꯨ ꯀꯜꯂꯛꯇꯧꯔꯤꯕ? ꯅꯆꯥꯛ ꯅꯔꯟ ꯀꯌꯥꯝ ꯂꯩꯔꯗꯅ"꯫ "ꯅꯅꯥꯏ ꯑꯩ ꯌꯥꯖꯩ, ꯑꯩ ꯂꯥꯏꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯀꯨꯝꯂꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ, ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ 8 ꯁꯦꯟꯖꯥꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯦꯟꯅꯕ ꯂꯥꯏꯔꯕꯗꯨ ꯑꯩꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯣꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯃꯔꯜ ꯍꯨꯗ꯭ꯔꯤ꯫ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯑꯉꯝꯕ"꯫ "ꯍꯩꯔꯦꯅꯦ ꯂꯩꯁꯤ ꯂꯩꯊꯣꯟꯗꯨꯅ ꯋꯥ ꯉꯥꯡꯕꯗꯤ꯫ ꯑꯗꯨꯝꯅ ꯉꯥꯡꯁꯤꯟꯅꯔꯒ ꯅꯪꯒꯤ ꯅꯔꯥꯜ ꯀꯣꯛꯂꯅꯤ ꯁꯤꯔꯥ? ꯍꯨꯔꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯍꯨꯔꯥꯟꯕꯅꯤ꯫ ꯅꯪꯒꯤ ꯌꯦꯅꯈꯥꯗ ꯊꯝꯕ ꯅꯧꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯂꯦ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ"꯫ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯆꯥꯎꯔꯦꯟꯅ ꯃꯈꯣꯡ ꯁꯣꯛꯅ ꯍꯥꯏꯔꯛꯏ, "ꯅꯠꯇꯦ ꯑꯉꯝꯕ, ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯄꯟꯗꯨꯅ ꯅꯅꯥꯏꯅ ꯋꯥꯁꯛꯆꯔꯤ꯫ ꯅꯅꯥꯏ ꯍꯨꯔꯥꯟꯕ ꯅꯠꯇꯤꯌꯦ ꯑꯉꯝꯕ"꯫ ꯇꯣꯂꯦꯟꯅ, "ꯎꯕꯤꯔꯦꯗꯅ ꯑꯉꯝꯕ, ꯃꯥꯒꯤ ꯃꯇꯥꯁꯦ꯫ ꯃꯥꯒꯤ ꯇꯥꯠꯀꯤ ꯂꯥꯡꯗ ꯊꯨꯕꯤꯔꯨꯅꯨꯀꯣ꯫ ꯑꯩꯒꯤ ꯋꯥꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ"꯫ ꯁꯅꯥꯖꯥꯎꯕꯅ, "ꯍꯨꯔꯥꯟꯕ, ꯂꯨꯈ꯭ꯔꯕ ꯈꯣꯌꯨꯝ ꯃꯥꯒꯤ ꯃꯤꯡꯂꯦꯟ ꯑꯍꯛꯄꯕꯨ ꯄꯜꯂꯤꯕꯗꯨ ꯃꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯗꯨꯃꯗꯤ ꯑꯩꯅ ꯂꯩꯔꯤꯉꯩ ꯑꯣꯏꯊꯣꯛꯂꯔꯣꯏ"꯫ ꯇꯣꯂꯦꯟꯅ, "ꯀꯦꯒꯦ ꯑꯉꯝꯕ, ꯏꯀꯥꯏ ꯈꯪꯗ ꯃꯥꯏꯊꯥꯕꯁꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯁꯤꯟꯕ ꯊꯨꯡꯅ ꯄꯨꯔꯒ ꯈꯣꯡꯒꯣꯏꯅꯕꯤꯌꯨ꯫ ꯏꯀꯥꯏꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯥꯛ ꯃꯁꯥꯁꯤ ꯏꯀꯥꯏꯕ ꯀꯔꯤꯅꯣ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯃꯨꯛꯇꯗꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯉꯝꯕ"꯫ ꯍꯨꯒꯨꯝ ꯃꯌꯥꯏ ꯂꯩꯔꯕ ꯇꯣꯂꯦꯟꯒꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯈꯤꯕꯅ ꯑꯁꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯊꯤꯗꯅ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗꯒꯤ ꯅꯧꯗꯨ ꯐꯪꯉꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯀꯦꯒꯦ ꯑꯉꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯟꯅ ꯍꯥꯏꯖꯔꯕꯗꯨ ꯐꯥꯎꯕ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯔꯒ ꯀꯦꯒꯦ ꯂꯝꯖꯥꯎꯗ ꯄꯨꯊꯣꯔꯛꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥ ꯇꯝꯐꯥꯕꯨꯅ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤ ꯁꯅꯔꯦꯝꯕꯤꯅ, "ꯅꯠꯇꯦ ꯀꯦꯒꯦ ꯑꯉꯝꯕ, ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯤꯌꯦ, ꯃꯥꯕꯨ ꯄꯨꯕꯤꯈꯤꯅꯨ"꯫ ꯄꯤꯛꯂꯤꯕꯤ ꯁꯅꯥ ꯇꯝꯐꯥꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯄꯨꯈꯤꯗꯧꯔꯦ꯫ ꯑꯃꯨꯛꯇ ꯈꯥꯝꯃꯣ ꯄꯂꯦꯝ ꯑꯄꯣꯛꯄꯤ꯫ ꯄꯟꯊꯧ ꯅꯪꯕꯨ ꯑꯄꯣꯛꯄ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕ? ꯄꯥꯕ, ꯉꯥꯏꯈꯨꯋꯣ"꯫ ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯁꯅꯥ ꯇꯝꯐꯥꯅ ꯃꯄꯥꯕꯨ ꯆꯠꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯂꯣꯠꯁꯤꯜꯂꯤ꯫
ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯔꯦꯟꯗꯤ ꯅꯤꯡꯕ ꯀꯥꯏ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯔꯤ ꯃꯁꯤꯡ ꯈꯪꯗꯅ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥꯇꯝꯐꯥ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯅꯃꯥꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯨ ꯄꯥꯕ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯀꯅꯤꯌꯦ ꯑꯉꯝꯕ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯏꯄꯨꯔꯣꯏꯕꯕꯨ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯔꯥ ꯂꯩꯇꯤꯌꯦ ꯁꯅꯥꯖꯥꯎꯕꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ 이까이 강다비시대 까리 토에나 한갓나 컴리바노 란미사 까리 양리 후란 마마빠기 따웅암비 마몸도 마사사가 락두나 징토 마금비 마rum amana 양다우 람비 탓바 마틱나테 아이기 angambagi yathang phanglaba lanmi kharana piklibi sanatam phabu konthong mapadagi sagan laktuna singthui inthorakpada minungsi heitaba singduna makoktu ukhong amada yeisinduna wakhal takhidre apopi mama sanarembina masagi nakda sensili machana wakhal tadana lekhibada machagi mataududa sensinduna thauna phudokadabadusu punsinkhibana pangal phudokpa ngamdre konthong chaidu losanbadu satokli aduga puksel phattaba lanmi singduna ngammi haibagi matagum mayai thingangda thudikli soro laktuna chingthorakli yangdaw lambiduda mitludagi pigi irik sinthana adumak tamina chatkre chaurendi tolen apenba pui mapurai chakhibasu khamba ngamjade masa asopadu wakhal tana bo hotnaringi imagi bema sanatampa se namito amuktadi phangu kaidauge imana kaubase tarabadi amukta khuma u kaidauge sanarembina machambu hanjin kaubadu ngalhak wakhal tarudraba matung sanatampa taibang wakhal tarakli mahakna wakhal taraklaba matamdadi ima pabadi machagi paukhum piba ngamdre hikna kablakli hayo ima pabadi paba kadai chakhrage nangi pabado mayam changduna phaduna pukre sanatampa yamna phingna hawalai aduga konthonglomda chenkhi mapagi khongol liruni haibagi matagum baba nangai khuo baba nang jakhiba yaroye aikhoi wa thadoktuna jakhiba yaroye baba nara chaliba dubu kadaida no hanjin lauduna kege yangbi thakta mapagi khongol liruni haiduna chenkri sana rembina ningba kaina konthong mapagi hainau makhongduda ningba kaina machagi madaududa kaptuna lehawi imagi sanatampa imagi ibema ngasigi taibang pansida lairaba aikhoigi wakat tabinaba kana leitiye adubu tabinaba amak kaktile amambada thaudaba anganbada wayenba amam angal khairiba sembiba mapumaha nangi pababu aikhoina kanba ngambagi matik leitre jenghulagi waihal ngairase imom langlen asi hairaduna hikna kapli somdana mapa panthaugi khongol libada awaba oire piklibi sanatamphadi sanau machana pale mama sanbi mama kaina bada phiral mamai sabagum yangdau lambida mo khongna mama kaina bagi maisa langduna koichen chenba mafam marang khangdrabi sanaugum mapagi khongol libada awaba oire sanatampa kege moirang lamdamnaga sanga sangbane kege lerak khulakna yambane mapa thibada awaba oi lerak konsang yambana usagi masa marel fandokbagum
ꯋꯥꯖꯩ ꯃꯄꯥ ꯊꯤꯕꯗ ꯑꯔꯣꯏꯕꯤꯗ ꯋꯥꯏ ꯄꯤꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯕ ꯅꯆꯥꯕꯨ ꯉꯥꯏꯔꯝꯃꯣ ꯑꯩ ꯍꯨꯟꯗꯣꯛꯂꯝꯂꯒ ꯅꯪ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯄꯥꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯆꯠ ꯆꯠꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯝ ꯃꯄꯥ ꯊꯤꯕꯒꯤ ꯀꯛꯉꯥꯎꯅꯔꯕꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜ ꯌꯧꯔꯛꯂꯤ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜ ꯃꯄꯥꯁꯤꯗ ꯌꯧꯔꯛꯄꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯄꯤ ꯀꯩꯊꯦꯜ ꯁꯪꯗ ꯇꯣꯞꯅ ꯂꯥꯠꯂꯤꯕ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯅꯨꯡꯕꯤ ꯌꯨꯡꯂꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯑꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯄꯥꯂꯦꯞ ꯑꯩꯒꯤ ꯄꯟꯊꯧ ꯑꯄꯣꯛꯄꯕꯨ ꯎꯔꯝꯕ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯄꯥ ꯂꯥꯟꯅ ꯆꯠꯈꯤꯕ꯭ꯔꯥ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯇꯥꯏꯕꯪ ꯑꯣꯏꯕꯤꯅꯁꯨꯗ ꯑꯩꯒꯤ ꯄꯟꯊꯧꯅ ꯀꯗꯣꯝꯗ ꯈꯣꯡꯀꯥꯞ ꯋꯥꯏꯈꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯣ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯁꯦ ꯍꯥꯏꯌꯣ ꯑꯃꯨꯛꯇ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯄꯟꯊꯧ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯑꯣꯏꯕꯤꯒꯤ ꯊꯧꯗꯨ ꯅꯨꯡꯕꯤꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯗꯦ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯆꯤꯉꯨ ꯂꯥꯏꯑꯣꯏꯕꯤꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯐꯣꯡꯂꯨꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯗꯤ ꯈꯪꯏ ꯎꯏ ꯁꯅꯥ ꯇꯝꯐꯥꯒꯤ ꯑꯋꯥꯕꯗꯣ ꯍꯧꯈꯤꯕ ꯋꯥꯔꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯅ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯉꯩ ꯁꯂꯥꯏꯔꯦꯡꯒꯤ ꯃꯄꯥꯔꯤ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯅ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥ ꯃꯥꯂꯦꯝ ꯂꯩꯗ ꯄꯂꯦ ꯃꯃꯥ ꯀꯣꯟꯊꯧꯖꯝ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯣꯡꯒꯣꯜ ꯂꯤꯕ ꯀꯨꯝꯂꯛꯄꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝ ꯄꯥꯡꯂꯛꯏ ꯂꯦꯡꯗ ꯀꯥꯡꯍꯨ ꯀꯥꯡꯖꯩ ꯊꯣꯡꯂꯗꯨꯅ ꯁꯂꯥꯏꯔꯦꯟ ꯃꯥꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯅ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯕꯨ ꯃꯄꯥ ꯃꯃꯥ ꯁꯛꯅ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯀꯣꯏꯔꯦꯜ ꯂꯩꯃ ꯏꯃꯥꯗ ꯁꯤꯟꯅꯈꯤ ꯅꯋꯥ ꯑꯉꯥꯡꯅ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯅꯋꯥ ꯃꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯕ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯑꯃꯗꯤ ꯃꯁꯥꯅꯧ ꯀꯣꯏꯔꯦꯜ ꯂꯩꯃ ꯑꯅꯤꯅ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯕꯨ ꯀꯣꯏꯅ ꯊꯤꯔꯛꯂꯕꯗ ꯀꯩꯊꯦꯜꯁꯤꯃꯛꯇꯗ ꯐꯪꯅꯈꯤ ꯅꯋꯥ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯦꯡꯅꯗꯨꯅ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯑꯃꯗꯤ ꯃꯁꯥꯅꯧ ꯀꯣꯏꯔꯦꯜ ꯂꯩꯃꯅ ꯃꯄꯥꯔꯤ ꯁꯛꯅ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯕꯨ ꯅꯥꯎꯀꯣꯟꯈꯤ ꯉꯁꯤ ꯇꯥꯏꯕꯪꯅ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯃꯐꯝꯁꯤ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯒꯤ ꯃꯤꯡꯂꯦꯟ ꯂꯧ ꯀꯩꯊꯦꯜ ꯑꯁꯤ ꯇꯨꯡꯂꯝꯆꯠꯇ ꯇꯥꯏꯕꯪꯅ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯃꯣꯏꯔꯥꯡ ꯈꯣꯔꯤ ꯀꯩꯊꯦꯜ ꯀꯣꯂꯣꯏꯈꯤ ꯉꯁꯤꯒꯤ ꯁꯅꯥ ꯇꯝꯐꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯗ ꯍꯧꯈꯤꯕ ꯃꯥꯂꯦꯝ ꯂꯩꯁꯦꯝꯉꯩꯒꯤ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯅ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯁꯦꯠꯅ ꯈꯥꯏꯅ ꯃꯩꯆꯥꯛ ꯄꯨꯕ ꯋꯥꯔꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯎꯍꯧꯏ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯀꯦꯒꯦ ꯌꯥꯡꯕꯤ ꯊꯛꯇ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯆꯥꯎꯔꯦꯟꯗꯣ ꯃꯤꯠꯃꯥꯡꯗꯅꯤ ꯑꯗꯨꯕꯨ ꯂꯥꯏꯑꯣꯏꯕꯤꯅ ꯀꯔꯝꯅ ꯇꯥꯏꯕꯪ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯌꯥꯎꯔꯨꯅꯤ ꯃꯥꯒꯤ ꯃꯊꯧꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯕꯅꯤ ꯁꯅꯥ ꯇꯝꯐꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯎꯍꯧꯏ ꯇꯥꯏꯕꯪ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯀꯦꯒꯦ ꯌꯥꯡꯕꯤ ꯊꯛꯇ ꯏꯃꯥꯡꯁꯤꯗꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯨꯈꯤꯕ ꯀꯔꯝꯅ ꯆꯤꯝꯕꯥꯜ ꯀꯥꯡꯂꯨꯅꯤ ꯁꯅꯥ ꯇꯝꯐꯥ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ ꯃꯄꯥ ꯐꯪꯗꯕꯒꯤ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯀꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯅꯥ ꯇꯝꯐꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣ ꯈꯣꯡꯈꯩ ꯀꯞꯂꯛꯂꯤ ꯅꯣꯡꯖꯨꯅ ꯅꯝꯍꯠꯂꯤ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤꯁꯤ ꯃꯍꯥꯛ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯂꯣꯏ ꯊꯥꯕ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯅꯦ ꯂꯥꯏꯖꯅ ꯃꯤꯄꯣꯠ ꯍꯨꯔꯥꯟꯕꯕꯨ ꯂꯣꯏ ꯊꯥꯅꯩ ꯍꯥꯏꯔꯛꯄꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯀꯣꯛꯇ꯭ꯔꯤꯕ ꯃꯆꯨ ꯑꯃ ꯅꯍꯥꯎꯅꯅ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯀꯣꯔꯕꯥꯛꯇ ꯁꯪꯖꯤꯜꯂꯛꯈꯤꯕꯅꯤ ꯃꯆꯨꯁꯤꯅ ꯁꯪꯖꯤꯜꯂꯔꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯅꯣꯡꯖꯨꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯥꯏꯔꯦ ꯅꯨꯃꯤꯠꯇꯨꯗ ꯎꯈꯤꯕ ꯃꯄꯥꯒꯤ ꯁꯛꯇꯝꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤ
ꯁꯤꯕ ꯆꯪꯕ ꯈꯪꯈꯤꯗꯦ, ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯈꯤꯕ?